Online Manipur YouTube channel asu yengbiriba mayam pum nampu amuka hana taram nuksari ahan bade yamna maruiba update amma arambai tengul dagi lakuchage aikhoi gidamak ireiba ki phurup gidamak mateng pangbirak kiba imai bel isel singbu yamba inaw marup sing pum namakpu ikai khumnaba uchari aduga mathangi update sisu arambai tengul dagi ni aikhoi manungi oiba wase kaya puthokning dabani adubu maitei macha ama oiraga hojik ireiba iphurup ki oiba phibam asida koiba langba jagoi sei thabal nungai thokpagi video reel sing social media da thakalak paside kaya nungai jade ireiba ki phurup ki damakta thawaina pontha pi khraba athobi kaya bu kaisu leitana khanba mali karemnaba mali maru ena ikhoigi isal ise khara hojik reel ta kaida nungsi nungon koiba langbagi wakhal poktuna tawriba se makhoigi kokse karinu haibasi khangningi hoi hairakani migi personal life ni hojik mayum makai mai chakraba Seliba visual dudang loineraga laktuna relief camp da leiriba amadi masa masu magi mapuroiba ireiba iphurup ki damakta thawaina pontha pibi khraba singi maichak awaba kaya se haktengnana mateng pangba ngamdrabasu adom gi thamoida awa maichak se khajiktang oirasu phawbadi phai khalli adom gi sokte side na tawbadudi wakal kitang khanbiyu hojik front line da changliba ichili naw mayam se thawai khubak ta haplaga ireiba iphurup ki damakta akiba leitana thengnari pani mapanda larik tamba oigera sel paiba mantri mandon officer pumnamak makhoina ngasi ahing nungaina tumba phangliba se makhoigi mapalnani kaudaba phai front line da leiriba singse ayambana mahiroi ngaktani makhoigi sisu papa mama mache masal nungsiba kaya leiribani adubu ireiba iphurup ki Kandaba yade haibagi wakal thaunana tholakpa ngaktani masigum status se idi iningde migi mamangda ikaijai isana khangdrabani na mimang thoe wakhalli yamna tadebu ekhoi maitai masa singse imung manung mama mapa laman laikai club nasu thengna biraba andi khara awareness to binaba haijari haina arambai te golgi maikai dage appeal tawri fb pesta aduga mathangi update ama paunin khol dagi lokhatchage lahidaba laibak oirakpa lamdamasa sahi kayagi mamang dagi nungsi chanan laiminarkiba mitai kuki ani ki marakta hana sunaba yum kai mai thadokna bagi lan torokpa thamari helagle lal asi laibak asi gi mapung oiba amadi kanglup singi marakta khwaidagi missing yamba maitai ga kuki gi marakta yanadaba laibadagi haurakhiba lan nate lan asidi kuki na manipur dagi lam khara lauthoklaga kuki khaktagi oiba laibak ama semna nabagi mitai da landarakpani kuki singna mitai da landaba ngamliba asi Myanmar dagi ain yadaba mongda Manipur da sanglakpa stin kuki narco terrorist singi mateng lobadagi ni lan asina mitai amadi kuki ani maki mioi kaya laifam leitabadagi khangna chanaba singi manakta lanjena halle aduga kaya na relief keng singda sangjafam loduna leinari phibam asina nakal ani maki misam singna mana ngamjaba sel amadi hingbada tangai fadana changba pot chei sing magi mioi singda mateng pangnari maitai singi oina di nupi singna lambi da thoktuna lambi chatpa singdagi sel mateng niduna fawba langi mateng pangnarakle oirakliba phibam asimakti yamna thamoi sokningai oi masi fawda state amadi central laingakna lan asi loisilhalage khanna thabuk laukhatli haibagi apen badi miyam da leite lan asina wahan batanatana leibak asida saukhat thorangi thabuk singda su miyam apen bo oide hojik leibak asigi mafam pumna maki lambi sing afaba lambi oide lau singu pana mapung oiba leibak oirabasu lomi singda laingakna leppa hargi mamalda marang kaina phanghanba ngamde ithai lokhong ningthina sembide maduna nong tadaba mapamda ising phangdabadagi awaba aduga nong tarakpa matamda ising chingthokpham leitabagi awaba mayoknei mai hanadagi khardang phagatlambasu karigumba yakidaba matam athubada semjinba taude isingi awabadi khungangda khara fajarbasu sargi mafam singdadi awaba mayoknei asigumba phibam sing asina lamdam asigi miyoi sing awaba ohelli hojik mitai kuki gi lan asina matam sigi tangai fadaba oiraba internet mipum khudimakta phangandri asigumba kaya asina lamdam asi leiheidaba leibak oire haibada haimanbo oidre aduga mathangi update asina laingakna kuki thengna bangam loidaba leirabadi miyam da sinnau kangla pau manipur kuki amasung mitai ani ki marakta thokliba hana sunabagi wathok tha manga phajilakadoraba fawba india government amadi manipur government na waroi sin purakpa ngamdre sin kuki jar jo narco terrorist singna mitai miyam da landuna state asigi manungda makhoigi tongan balengak separate administration semnaba demanda center amasung state lengak na laksin naba hotnabagi mahutta kumhai gumne yengduna leiriba asigi maram miyam da khanghan pamthogi lengak na wathok asigi waroisin purakpa ngamdabagi lamdam asigi miyam maru ena mitai singna lamdam asigi apun basaktam karigum bahiram amatata kaibe yaroi haibegi achetpa firepta
सिंगनारक्लिबसिंगी मायुक्त लेप्तुना लेरी चिन कुकी जो नार्को टेररिस्ट सिंग सप्थरिब लान असिगी मायुक्त मरिबाक निंगबा मरिबाक की दमक्ता थवाई कटपदा पामुदबा अमदी अकीबा लेतबा मियामना लान थेंगनरिबा असि सोइदना लान ngam फिरान थेटपा ngamgani इंडिया अमसुंग मणिपुर लेंगाकना लांदारक्लिबसिंग तकथोखिबा नत्रगना वरोइसिन पुरकपा ngamloidaba लेरबदि मियामदा लाल असिगी वरोइसिन पुरकनाबा होटनाबदा अयाबा पीरे हाइना लाउथोकनाबा फिरेब लौबना लेंगाकपसिंग असुंबा खुंथांग ओइगनी इंडिया गवर्नमेंट ना फॉरेन चिन कुकी जो नार्को टेररिस्ट लेंगा कसिगी अपुनबा सक्तम थुगाइना अफब मखल की खुलाई पाइदुना लांदारकलबा फाबो तुमिन्ना लेबकी महत्त लांदारकलिबा सिंगबु ngakpi senbiduna thambi thabuk chathaba haibasi manipur gi lam mangkhibada india gi lam mangbana te haina lawba tarbadi india gi apunbagi saktam kairaknaba loinana manipur gi miyamna sahi manga gi mikhal pangthok tuni mihut oina थागतुना लेंगाकलुन की थौगाई सिनकिबे एमएलए मिनिस्टर सिंगना मरैबाक अमदि मियाम की पुंसी ngakpa ngamdrabadi miyamna मखोई की मथक्ता लांदारक ओइ हाइनिंगाई लेते असिगुंबा लैबक थीबा थौदोक असि थोकरलोइ हाइबा तारबदि लेंगाकपा सिंगना लोफम थोकपा थौदांग थेंगनबसु थेंगना लौबना मियामना नखोई बुंगाक पिरकनी नरैबाक की मनिंग तंगबा अमदि अपुनबगी सक्तम ngaknaba होनबदा अतोपा सिंगी याथंग अमदि थविनसिन ngaibagi mathau tade sahi lising manga henbagi ning thopan ba maning tamba asiatic sovereign country oirakhiba adungagi kanglipak ngasi gi manipur asi tarai no oirakhiba nate layoi khrabai paipu singna makhoi gi masada gi sinthrak pohmang amadi angang bai khengna tungi miron masa masu singi damakta thambiram khibani layoi rabai paipu singna tungi mirol gi damakta thambiram khiba laibak asi gi apun bagi saktam masa masu oiriba ngasi gi miron nangak pangam daba tarabadi layoi khrabai paipu singi thawai na masa sing bungak pi gani thajade manipur gi lengak nungi khongsatta maning tamba mangba amasung ning tamba amuk hanjinnabagi khongthang kaya थोख्रबसु लायोइ ख्रब इपा इपु सिंगी मफमदा मिखा पोन हिंगदबगी सरुक सिखिबना सरुक सामा हेना फै हाइदुना येकनबा सिंगी लान थेंगनबदा सकमाइ लेदुना सेनखिदे हाइबसिंग असिगी मिरोना निंगसिंगफम थोई इंडिया गवर्नमेंट ना मणिपुर गी अपुनबगी सक्तम ngakpa ngamloidaba लेरबदि मणिपुर गी लेंगाकपसिंगना मियामदा मतम साना संगजदुना मियामगा पुन्ना लान थेंगमिननबा फिरेब लौदुना लांदारकलिबसिंग लमदम असिगी लैमाइदगी मरु फंगना मुथतखिनबा फिरेब लौरकपा अदुना मियामना ngairi Mathangi aroiba update ang kuthamjage Imphal Manipur Police pays last respect to Sub Inspector on Kongmang Haukip who was shot dead in the gunfight yesterday in Churasanpur district. MLA Lalien Mangkhaute and senior police officers pays floral tribute to SI on Kongmang and share his heartfelt condolence to the bereaved family members of the martyr. Thank you so much for watching my video. Hope you have enjoyed and have a great day.